mayambu ahanba makthada kanglele pung original gi makedagi bisok khoirakpamna taram nokchari channel asina ngasisu tabada ki tujungba phawraba subscribers na thabira powari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nusibiduna ngakpiu haiduna hajari aduga amana channel asibu mapung phanba matamda saruga biboina adomna like amadi subscribe share to biro mahaduna jari subscribe to matamda bell icon du on to biro mathangi wari thaglapa matamda adomgi phone da phangna bagi damakta adu dewari sia hongna ba tawsaraki thawdo singa sidagina sahi kuiraba matamgi mamangi wari makhakni aigi minga sarjun kawi matam maduda aikoi gi laikai si asuki matig yamna awaba habado rami madu khakta sunatana aikoi gi imung asida yamna awaba sumayuknai mi atai khwaigi imungdagi hawraga aikhoigi imung asina khwaidagi iwawa ba haibadoi aikhoigi laikai sida maiba ama lairami tasena maki hairabada maiba si hanati kaya thoina phattaba oiramdi adubu matamgi matungina mahak su pukchela siolaktuna laikai sida awaba piba haibadoi rakli matam maduda ise college tamna dumak thabak suba su chatlami aina thabak suba saliba si thangna ba laikai dani college asi su exam matam khaktamak aise dumak chatlaga atay matam madudi thabak so dumak suba sali imana noma numit amadi aise khara theng hansilakpa numita ibungo thabak ta suribani haidana tawri nahina singtamba sisu tamibra tamdaibra gyaminga mata tadri ima ihe isingbudi tamba yaida aduda exam khaktamak maming tagi oina thabasi ai su sinoina pamni karigino haibada leirak leisu tambasi paisa nungsa yamna sangi madugi sumathakta aikoi gi imung asi nungai yai phaba imung maksuna tabanina aisu leirak tambasi khara dum tamba yaba college amada dum mingsan silaka tamlibasini khangdre da tawri si bungo napa sinaga dum thabaga si suraga laiba makna tabanina imung asi yamna wari imung manunggi awaba pumnamak singa si pubati sasu awaba maithong langle ima adugi tamakta dikasu thudokpa mata khalunuda hayungai kanana khangba laibaksida paisa payo haidana tamlamlabadi miyo bagi laibaksi tambang amba nati hoida adubudi aduda lairik so muktam aduga college so mukara karaga adum laiba mak sunati lairik laisu asida dum soira kadrana imana haibagi wanida adugi di ima kaisu thudokpa soiningai de laitida phare se adu oiragana nangsu kai keno thabak khara tokjaruro asi hairaga numitum madi ai sui sairu samthoktuna dumak pothari nongalaba matung dai su hanagi matau kumna thabaga se dumak chatlami numitudi nongsu khara mangi nong mangba sidai su thangna ba laikai duda imana ba khara su thabak suminai ai khoi gi laikai dai thanta khaktani is nong asidia on thokna mangkhrada ai bu hangadori si thanta hangadori bra on thona di tankrada nong asisu yamna mangi phare nong asi manglabasu yumdi satabadi adabanina karidu pailai satpatabani haira gaisya sum laglami aikoi laikai gi mangpham ase khara susui mangpham gi jaga du yorakpa matamda mangpham gi nakal thangba saruk waiting set lairiba maike somda kana gumba miyoi khara satlan sinduna pareng sangna musin muna sangkibogum naina urami matam maduda ina karino haidana wakal da su khalli mangpham thangba maike somda kanagumba misak ama sangsingkibagum tawida aigi mitnara mitnadi nati sibu karino tasingna maki uribro haidana wakhalda su jaja yamna khallaba matung daisi adumak satlagi haidana khongka basi khara thangduna lakli nong asi sumangi madugi sumathakta kaino khara urakpadu daigi sasi tungdi khara hallabani adubu laigi tingi maramda kaya thoina thajaba misak natabani naisi adumak kaidana salami mangpham ase hek yoba matamda mangpham thangba nakala sumda kanagumba miyoi khara juja tawraga wari watai sanabagum naisi makhol khara su tarakli mangpham thangba nakala domda natra mani aduga kana no khara ngangbagum taida as mata amaniko handakti khoi laikai si aina ngasi thengnai sibu karino nahan makhadi kaya thengnadabanida ahingda hui toina budi khongi adubu asigumlaba kiba thogdoksing asidi ngasina hanbanida phare
ꯑꯗꯨꯝ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯪꯐꯝ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯥꯟꯊꯣꯛꯂꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦꯗ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯋꯥꯈꯜꯅ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯄꯗꯨꯗ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯁꯦ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯪꯐꯝ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯃꯈꯨꯠ ꯁꯝꯅꯔꯒ ꯄꯔꯦꯡ ꯁꯥꯡꯅ ꯂꯦꯞꯄꯒꯨꯝ ꯇꯧꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯆꯃꯝꯅꯗꯨꯅ ꯑꯩꯁꯦ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯥꯗ ꯎꯔꯤꯁꯤꯗꯤ ꯃꯤ ꯃꯥꯟꯈ꯭ꯔꯦꯗ ꯅꯠꯇ꯭ꯔꯥ ꯃꯥꯅꯤꯗ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯏꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯈꯤꯕꯗꯣ ꯁꯤꯕꯨ ꯇꯁꯦꯡꯅ ꯎꯔꯤꯕ꯭ꯔꯣ ꯑꯁꯨꯝꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯂꯥꯛꯂꯤ ꯒꯥꯔꯤ ꯑꯆꯧꯕꯗꯨꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯕ ꯎꯈꯤꯗ꯭ꯔꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯒꯥꯔꯤ ꯑꯆꯧꯕꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯑꯩꯁꯦ ꯈꯔ ꯊꯨꯅ ꯆꯠꯍꯧꯔꯒꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯌꯥꯡꯅ ꯆꯦꯜꯂꯛꯂꯤ ꯌꯨꯝꯗ ꯌꯧꯔꯕ ꯀꯥꯟꯗ ꯏꯃꯥꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯏꯃꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯦ ꯈꯣꯡꯈꯨꯠ ꯆꯥꯝꯊꯣꯛꯏ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯑꯀꯤ ꯑꯈꯪ ꯈꯔ ꯅꯪꯈꯤꯕꯗꯨꯗ ꯏꯁꯥꯁꯦ ꯆꯥꯕ ꯊꯛꯄꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯅꯍꯥꯟ ꯃꯈꯩ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ ꯆꯥꯛ ꯑꯗꯨ ꯆꯥꯅꯤꯡꯗ꯭ꯔꯕꯣ ꯆꯥꯕ ꯊꯛꯄ ꯀꯌꯥ ꯌꯥꯗ꯭ꯔꯕꯣ ꯕꯕꯥ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯩ ꯉꯁꯤꯁꯦ ꯑꯣꯟꯊꯣꯛꯄ ꯊꯧꯗꯣꯛ ꯈꯔ ꯊꯦꯡꯅꯔꯛꯏ ꯅꯪꯗꯤ ꯀꯩ ꯊꯦꯡꯅꯔꯤꯕ ꯑꯁꯨꯝꯅ ꯑꯩꯁꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯒꯦ ꯍꯥꯏꯗꯅ ꯇꯧꯕ ꯀꯥꯟ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤꯗꯨꯗꯤ ꯀꯤꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯑꯩꯁꯤ ꯑꯗꯨꯃꯛ ꯂꯤꯗ꯭ꯔꯤ ꯏꯃꯥꯅ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤꯗ ꯑꯁ ꯏꯃꯥ ꯑꯉꯥꯡꯁꯤꯡ ꯂꯩꯕꯅꯤꯅ ꯑꯩꯁꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯕ ꯇꯜꯂꯤ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ ꯑꯗꯨꯝ ꯂꯤꯔꯛꯑꯣꯁꯤ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯊꯣꯛꯂꯤ ꯃꯗꯨꯗ ꯕꯕꯥꯅ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯪꯐꯝ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯀꯩꯅꯣ ꯈꯔ ꯌꯥꯝꯅ ꯇꯥꯏ ꯍꯥꯏ ꯑꯁ ꯈꯪꯗ꯭ꯔꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯇꯝꯗ ꯈꯔ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯆꯠꯂꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯤ ꯑꯩꯁꯨ ꯆꯤꯡꯅꯕ ꯃꯤꯑꯣꯏꯕꯨꯗꯤ ꯂꯩ ꯑꯗꯣ ꯆꯤꯡꯅꯔꯕꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯩꯈꯣꯏꯅ ꯅꯪꯅꯤ ꯍꯥꯏꯗꯅ ꯆꯤꯡꯊꯣꯛꯄ ꯉꯝꯕ ꯅꯠꯇꯕꯅꯤꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯕꯕꯥ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯄ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯀꯣꯟꯅ ꯍꯥꯏꯗꯣꯛꯀꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯈꯤꯔꯣꯏ ꯑꯁ ꯍꯣꯏ ꯕꯕꯥ ꯑꯁꯤ ꯍꯥꯏꯗꯅ ꯑꯩꯁꯤ ꯉꯥꯏꯍꯥꯛꯇꯪꯁꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯆꯥꯛ ꯑꯗꯨ ꯑꯗꯨꯃꯛ ꯆꯥꯔꯝꯃꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯑꯗꯨꯃꯛ ꯇꯨꯝꯕ ꯆꯪꯂꯛꯄꯗꯨꯗ ꯃꯪꯐꯝ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯎꯔꯛꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯏꯁꯥꯗ ꯉꯥꯏꯍꯥꯛꯇꯪ ꯆꯃꯝꯅꯗꯨꯅ ꯑꯗꯨꯝ ꯍꯟꯖꯤꯟ ꯎꯔꯛꯏ ꯉꯁꯥꯏꯅꯤꯀꯣ ꯑꯩꯅ ꯎꯔꯛꯄ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯐꯔꯦ ꯑꯩꯁꯨ ꯇꯨꯝꯊꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯇꯨꯝꯊꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯑꯩꯁꯤ ꯁꯨꯃꯥꯡ ꯇꯝꯅ ꯑꯗꯨꯃꯛ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯏꯁꯥꯁꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯌꯥꯝꯅ ꯆꯠꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯁꯨꯃꯥꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯣꯟꯊꯣꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯂꯥꯏ ꯁꯥꯟꯅꯕꯒꯨꯝꯅ ꯐꯟ ꯆꯣꯡꯗꯨꯅ ꯃꯨꯁꯤꯟ ꯃꯨꯟꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯔꯛꯄꯗ ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ ꯑꯗꯨꯕꯨ ꯂꯥꯎꯕꯗꯨꯗ ꯃꯤꯁꯛ ꯑꯗꯨꯗꯤ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯇꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯩꯁꯦ ꯑꯗꯨꯃꯛ ꯆꯦꯟꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤꯕꯅꯤꯅ ꯃꯪꯐꯝ ꯇꯥꯅ ꯆꯦꯟꯈ꯭ꯔꯦ ꯑꯩꯁꯨ ꯅꯨꯄꯥꯗꯣ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯉꯝ तानदुना कोइतान तानै लैकाइकी मंगफम अदु यौरी मंगफम अदु हेक यौबा कान अदुदा पुमम ममदुना कईगुंबा अमा तौबा होरकले अइसु करिनो हाइदना वाखलदा खल्ली अदुबु तौरीबा पुमनमक सिंग असि ग्यामेंगा अमता ताद्री मंगफम थंगबा मी मै थाबम जगा अदुदगी हौरगा कनागुंबा मियोय खरा मसक मसा खंगदबा सिंग थोलक्तुना अइगी सासिदा खुदांग पाइदुना सिंगले अदुगा मंगफम मनुंग थंगबा सरुग असिदा संगसिलाव हाइदना यामना कन हाइरखी अइसु संगबा ngamloi हाइदना यामना कन इसासि लैथोकनाबु होनाय अदुबु उपाय अमता लैते मंगफम थंगबा सरुग असोमसिदा मै मथंता साखलक्तुना अइ असि मखोय मयाम संगदुना नमसिंगे हाइदना तवी अइसि यामना कन लावरक्लबा मतुंगदा इमाना ऐंगोंदा हौदोलाई इबुंगो से कैदौरगे नंगबो नोंगालमदाइ मतम असिदा चुरोन यामना लोलाइदो अस इमा अइदी ngasai makai uriba mayam singado
ताइबंगनी हाइदना खलुरे अदुगदी mang oiramle as isasi kainomi tawdori ma adu buhaiba nangbu kai urino ima ai sumangda tasinamak hairabada ai di mangni haibaga amata khangdri sumang matola sidai si lairingai kana duda konthong thangba saruka sida kana gumba misak ama lepaga lai sanabugum torami musin muna ai sudum koitan tanabani laikai gi mangpham tana do maksat khre asi haira kai sunga sai thoki ba wari singa da loina tamle madu de imana yare si makumangni nang na ngarang kai kai no khara wari sing liram bado madu na wakhal da hanjin hanjin khalaga dum tumki bodu no ram ba yai hoi ngarang asu aina thengna khiba mayam singa do tumlam dai ngi haktang adu da wakhal da su kai kai no khara khalaga isi adumak tummi adu no ram ba tare asi haira ga imana su nang na sadu yamna singdok samthok na batawro aduga thabak su adum sakadaba oiram gani thabak su gyan ta na chalu aduga mamdringai da halaklo haida na ngon da hairami ai su hoi hairami pung taruk tarakpa matam dai si thabak su basatli numitu madi ai gi sasi ai hainingdi mang da hada ukiba mayam singa duna maramoi duna si thabak amata chatningdi adubu thabak le pa haiba sai gi di yamna paisa mangjan ngai ni nongmagi khusumal mang ba haiba sai gi di on thokna yamna haina khidraba thabak amani asum tawdana thabak suba madu yawraklaba matam madu dai si thabak adu adum surami adubu thabak suri bane haidana tawribado nahan makai ga iman manadi mangam su kaya pang na satti ekhoi ga thabak suminari ba head mystery aduna arjun nangbu kai dawragi kaisu tawdida ai ngasigi numit asi isa si inong nungai taba karigumba ama dum tawi nasado nungai traga di laktra so dum to kai di adu so hina daba ai khusumal mang ba se isa da yam hina di adu gi adum laklabani da o farese nang nahan makai ga iman manadi ana sum hangapani da hoi ai nahan kai ga iman budi manadre adu kaigino khangdinga sigi numit asi isa su nungai tabadi tawdabani isa si karigumba ama dum tawraga isa si thabak subaga ama tahiningdi hainingdra so hainingda ngasigi numisimadi thabak ase mapung phana surasi yumbun uraga nungai roi ko ai su hoi hairami asum tawdana thabak adu suba loisilaba matungda yumda halakle numitu su numit taroidra haiduna khalubani plaster tawba matamda numit adu su jara jara takiba khangaudri ithanta khakta laikai sida halakadoribani as tandi tan khrada laikai simi mi su kaya thoina sanadrabani handa marak asi satluriba thabak asiga halakadoriba matam asiga onthokna di tan khrada phare handabadi yadabani na adum halage haira kai si sei ngangang isai thanta lai akiba pumnamak singado phajaladuna asuna laklaba kana duda laikai gi mangpham adu yorakli adubu numitumadi laikai gi mangpham adu da kari gumba amata su tawraktre ai su kari gumba amata tawraktre haidana da maksatli asum tawdana khullasigi umang lai leiba maike sumda yorakpadu da gi sasi akiba khradi phari yum yoksilaklaba kana duda thongal thangba maike sumda kana gumba ama musin muna leplaga lairami matawadu da si samsap yung khali kana gumba amata su lairamdi kana laiba sanu thongal asida sap yung na lepaga lairisi mi rosibu karino haidana wakhal da su khali adubu kana gumba amata su lakti lepliba mitam madu su sap ting na dumak lepaga lai masi amata lengdi sidi mira laira sibu ai bo muktang sangsilaga yengusira aduga sangsiluraga na kari ai sangsinba yade sida sum laptakna adum yengage asumna lairingai matam aduda babana kanagumba amana kaure haidana torchlight pairaga mapalda tholaki madudai upaduda babana hai nangdi duda kaidoriba baba ai sida kai gumba ma ui haidana lepaga lairambani lao sangsila haidana babana sangsilaw haidana kaurakpaduda isu khara thuna sangsili yum manung hek yoba kana duda aisi ngasai thokiba wari singada loina tamle maduda imana khujule kham tawraga okthokli babana aidi nangna kawe haidana mapal thangba saruk aduda tholakpani aduga nangdi sap tingna lepaga lairami nangbu ai kaukhibro baba kaidaginoda aisu konthong thangba maike somda kana gumba ama lepaga lairambaduda
Babaga amata kaubaga nangdi. Kaugena khanbani adubu ishasi iki kiba phauduna kaubaga amata ngamdri. Oh, parese adoigana gyan tana potharo. Thabaga sinang sakpa talagana numit nini humni mukti adum kok pothagi ka potharodana. Adusu yaba natida. Migi plaster yamna kana tauba matamni. Tabak chithaba yaba nati. Pare adudi gyan tana pothajaro. Asum taudana numit khara ni haukraba matungda mi amagi yumda kai kaino khara makhol yamna tawi haidana laikai gi yum thong khara kai kaino khara tawre haidana mayam asi taba horakli. Imungda kolik sai khaiba amadi phamung kangthol gi makha phamang thangba maike somda kanagumba amadum lepaga leiramba asigumlaba thodok-sing asi tattana thokpa horakli. Matawaduda imana su yamna pakhatuna nungdang khudingi khuju laikha masi thadana aikusi leirami. Nong manumit amadi sasi nong mami su khara ubaga thabaga si su loisilakle haidana numitumadi nong su khara subaga thabaga du su leble. Imana ibungo mai sumulli ka sida mai ase thanamura. Ima yarani da ai gide dum yarani mai ngan base kaya thoina hainade. Oh phare dudi yumyai sida dum thalagi haidana yumyai du da laten thomai ama thalami ai gi ka sidi puma mamli. Sak saba toklaba matungda akhoi simai su lakte haidana adum magi mafam singda pothana pasangnari. Tum tharamdagi khara uirum sarum tauba horaklaba matam maduda aigi phamang thangba maike somda kanagumba ama saptingna lepagum naigi sada sanil khara phorakli. Mit asi su pangthoki khalli adubu pangthokpa si pakna ngamde. Imara mit asi pangthokpa su ngamde. Ima adamna kaubada kanagumba mata su khumlakti. Ai su karino haidana mit asi yamna namdana pangthoklaba matamda kanagumba mata su leiramde. Kari mataunoda ai bo hausi waida mit usilingai matamda kanagumba ama sida laibagum tawkhidaine aduga kanagumba ama tasu leiramdaba. Laikaina hainariba mayam singa si sumgadoribra. Tasengna masi sumgadore haidana wakhalda khandana leiringai maning thangba saruk adomdagi kanagumba amana murum sonduna laklaba matungda aigi thonau mapa asida Arjun haidana aigi minga se tattana kaurai. Matawududa isu karino haidana isasi nakong si thangatuna tarami. Misak amana Arjun haidana kaudana thonau gi mapa asida moli susa tauraga wa kaya maroma mangangli. Isasi su mafam marang khangdana ki khalakli. Tauriba thabak tholiba mayam singa si karino haidana isada yamna khanjanarai. Asumnang ngihaktangi matungda kauba pumnamak singa do tokhraba matungda thongal thangba maike sumda kanagumba ahlamagi matawgumna masilda sumurum solaga laipak singa do tawkhai karigumba ama phumgadagi tawrami. Makhol singa do tarakpa matamda isu karino haidana thongal thangba maike sumda mutang thoklaga yengsira haiduna khalli. Aibu mutang thoklaga yengsira kanagumba miwe amana khoigi thongal mapa sida pot phumjilibra. Ai mutang thoklaga yemugi haidana isi mapal tamna mutang thoklaga yengluge haidana wakhalda sabyungna khallaba matungda thonga si hangdoklei. Mapal thangba saruga sida kanagumba amata dilaitida. Tasengna aina uriba pumnamak singado kanagumba amata dilaiti. Aina sum thongal lamda thoke haidana hek tawraklaba kana duda sorok thangba maike sumda kanagumba musin muba miyoi khara wangthrang wangna pareng sangna lepaga leirami. Tung thangba saruga sida kanagumba amana lengjuma sida taplauna pairakle. Maduda isu kanano haidana khamprek khangna yengthoklubada baba oiraga leirami. Babana hai kadai tana sakya haribano. Baba thongal asida kanagumba amana ukhul tawbagumna makhol khara tai aduda kanano haidana isi yengba thoke tawbani. La kanagumba amata laite si imungda oina gyan tana sangsilaw haidana isi babana imungda sangsilaw hairakpaduda aduma imungda sangli. Numitu soduma khawkhri nonga laklaba matamda aikoigi imung asi hanaga mawong ama iman manadabagumna khoidogsi saugatpagumna mina ngangba sakpasi taningdaba amagumna aigi sasi phawba horakli. Babana ngangba sakpasi aisu kaya taningdi aduna kaino babana ngangbada suaina singthakta khumduna pungkhatta khatnarami. Ima so dumangai babaga so pungkhatta khatnai. Tauriba pumnamak singa sida isana su gyaminga amata tajadri. Babada ina baba
Handa marak aikoigi imung asi hanaga iman manadaba thokdok khara thokpagum tawi. Aidi isasi apunaba amana purabra haiduna wakhaldasu khali. Gyamenga amata tadri. Isasi su thabak suningba satningbaga amata isadaga amata phawkhidri. Babana hairakhi. Masi pumnamak sing asi aina singnaba ama lay haibado. Makha thangbada layba maiba ama layrisi. Handak marak simina su kaino khara hainaba tai. Mahakna khulai kai sida awana tahangi haidana soidana sinba langba tawribra. Mayamna amungtangdi masi haibana di phabra haiduna khalli. Adubu mahakna tawriba pumnamak sing asi mamang thaki matamdadi kaya thoina kaiba tawraktaba ama oibanina hek ngangmubasu yadaba. Baba mamang thaki matamda phattaba tawraktre haidana haujik afaba tawramgani haibadi aidi thajadi. Handak marak tawriba pumnamak sing asi gyanmenga amata tadri. Saba thakpa so amata yadri. Ado baba hoina ngangbada soigi sasi pangkhumda khumningba. Khangdre mina ngang sakpa so amata taningdi. Nangda nate ai suni nama suna sanu pisu loina tawi. Masi aikoigi imung khakta sunati laikai asida lairiba imung khudimak ayambana adum tawdi tawbasani. Baba laikai gi halaman sing tanaraga kai kaino khara yengthokpana di phabra khalli. Hoi nangna hairibadusu madu tangai phadragadi yengthokpa yai. Asi hairaga baba ibani si wari sanarami. Namit kharani haukraba matungda laikai si hanadagi hena tamthiba thonggal khudingi ukhul tawbagi makhol tabasi asuki matik helaklami. Aikhoi sunungti khudingi aikhoigi thonggal asida ukhul tawbagi makhol asi aina hana takiba khonjel ado maduga sap manana kai kaino khonjel kharasu ukhul tawbagumna makhol yamna tai haidana laikai gi myoising asi wa lawba hongnarai. Noma numit ama isa nupi asi ahingi matamda sakhumda ising thakpa sangluge haidana mathanta adumak sangki. Ngai haktangi matungdi isa nupi si amna kana lawrakhi. Mata waduda aikhoi si imung tamna sensilli. Maduda isa nupi do gyan imang manglaga masilda suchorom paron yamna nganglaga lairami. Baba salna tawriba se karino gyan manglaba male ising tharaga muktang gyan tahansi. Ima su isa nupi na tawriba mong mataw sing aduda masadu ithak thakalaga kai tawgadabano haibado amata khanglamdi. Babana hai nangna gyan manglaga lairadi angang se kamai tawdiba se phamungda pusintuna kai kaino khara tawsi. Babana tawraga phamungda pusilli aisu thangba damak yawi. Isa nupi do kire amuba ama lakle haidana masilda su pungsolda soli. Matawaduda aina baba lagi tinggi kai kaino khara oknaramdong mali. Ado amuktangdi thangnaba laikai da maiba ama laibani. Aikhoigi laikai gi maiba sidi aina mamang thaki matamda su haikhri. Babana hairi si hauji kauba salu si hairi ro. Kauba satningi. Ado ima mathanta thamawgadi yaroi kamai tawni. Da khura hoi lairi sidi moi ngaktang kauramsi. Asi hairaga kaka gendom saga kauri. Makhoi khara tawraga sanghalammi. Aikhoi su thangnaba laikai sida maiba to kauba satli. Tasirnamak maiba se kauba satlingai matamda aikhoi tung thangba saruga sida suaki akiba khonjel mayam ama mi kapalaubagi khonjel asi asuki matik yamna lepa leitana taraklami. Atopa khulasi yauraba matamda kaisu thudokpa amata su tarakhidri. Maibadugi mayumdi yaunaba dumak satli. Maibadugi mayumdi yauraba matamda maibaduda thokpa thodoksinga dusu loina tamli. Maduda maibaduna phare pulapuna saminarasi haidana maibaduga pulapuna lakminare. Yumda laklaba matamda maibaduna isa nupidu khudang paiduna yingli. Maduda isa nupida thokliba thodoksinga asidi laikai misak amana khabai khara sanaba otkhaire asumna hek hairakpa kana duda sakhum thangba maike somda kai keno khonjel khara su taba horakli. Sapu yan lairiba singado kanagumba amana sak thongbagumna makhol khara su tarai. Maduda maibaduna sakhumda muktang sangluki haidana sanglubada karigumba amata su leiramdi. Maibaduna sanglaba matungda kai keno khara tawraba matungda karigumba amata su tawrakhidri. Maibaduna laison tinson khara solaba matungda isa nupidu gyan su khara lakli. Isa nupiduna gyan laklaba kanda maibaduna hangi isu nupi kai thokdok thokhiba laibana nangna gyan mangduna lairambano. Aidi sakhum thangba maike somda ising thakya haidana sangjarakpani. Sakhum asida musin muna misak ama lairami. Aingonda mamaya don silaklaba kanda khilauna khigatlaga dum mafam marang khangdana
ꯑꯩꯒꯤ ꯁꯥꯁꯤꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯁꯥꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯩꯁꯨ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩ ꯀꯩ ꯇꯧꯈꯤꯕꯅꯣ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯐꯃꯨꯡ ꯑꯁꯤꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯁꯤ ꯂꯥꯛꯅꯔꯝꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕ ꯀꯥꯟꯗ ꯕꯕꯥꯅ ꯑꯣꯖꯥ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯈꯛꯇꯁꯨ ꯅꯠꯇꯦ, ꯂꯩꯀꯥꯏꯁꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ ꯂꯣꯏꯅ ꯊꯣꯛꯏ꯫ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯂꯩꯀꯥꯏꯁꯤꯗ ꯅꯈꯣꯏꯅ ꯆꯤꯡꯅꯕ ꯃꯥꯏꯕ ꯑꯃ ꯂꯩꯔꯤꯁꯤ, ꯁꯤꯒꯤ ꯃꯥꯏꯕꯁꯤꯅ ꯑꯌꯥꯝꯕ ꯊꯣꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯇꯝꯈꯠꯂꯛꯄ ꯅꯧꯔꯤꯀꯥꯟꯒꯤ ꯆꯥꯡꯌꯦꯡ ꯇꯧꯅꯤꯡꯕꯤ ꯍꯥꯏꯕꯗꯣ ꯃꯗꯨꯃꯛꯅꯤ꯫ ꯑꯗꯣ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯀꯩꯅꯣ ꯈꯔ ꯇꯧꯔꯒ ꯅꯈꯣꯏꯁꯨ ꯂꯩꯀꯥꯏꯁꯤ ꯍꯦꯟꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯇꯅꯕ ꯀꯩꯅꯣ ꯈꯔꯗꯤ ꯇꯧꯕꯅ ꯐꯩꯗ꯫ ꯍꯣꯏ ꯑꯣꯖꯥ, ꯅꯣꯡꯉꯥꯜꯂꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯁꯨ ꯀꯩ ꯇꯧꯔꯒ ꯐꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯟꯅꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯕꯥꯅ ꯈꯨꯝꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯍꯦꯟꯃꯜꯂꯛꯄꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯇꯝꯈꯠꯂꯛꯄꯅꯤ ꯍꯥꯏꯔꯤꯕ ꯃꯥꯏꯕꯁꯤ ꯃꯁꯤꯗ ꯍꯦꯛꯇ ꯆꯠꯂꯒ ꯃꯌꯥꯝ ꯆꯪꯗꯨꯅ ꯉꯥꯡꯂꯝꯃꯤ꯫ ꯇꯁꯦꯡꯕꯃꯛ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯈꯪꯂꯕꯗꯨꯗ ꯃꯍꯥꯛꯁꯨ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯂꯩꯀꯥꯏꯒꯤ ꯀꯣꯟꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯀꯩꯅꯣ ꯄꯣꯠꯁꯛ ꯈꯔ ꯂꯣꯏꯅ ꯐꯨꯝꯂꯝꯃꯤ꯫ ꯐꯨꯝꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯁꯥꯗꯣꯡ ꯃꯆꯦꯠ ꯃꯆꯦꯠ ꯃꯥꯟꯕ ꯁꯝ ꯈꯔ, ꯑꯗꯨꯒ ꯁꯔꯨ ꯃꯇꯦꯛ ꯃꯇꯦꯛ ꯃꯥꯟꯕ ꯈꯔ, ꯀꯩꯅꯣ ꯃꯁꯛ ꯈꯪꯗꯕ ꯄꯣꯠꯁꯛ ꯈꯔꯁꯨ ꯌꯥꯝꯅ ꯌꯥꯎꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯌꯨꯝꯁꯤꯡꯗ ꯐꯨꯝꯕ ꯈꯛꯇꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯩꯅ ꯎꯈꯨꯜ ꯇꯧꯕ ꯃꯈꯣꯜ ꯇꯥꯈꯤ ꯍꯥꯏꯕꯗꯣ ꯃꯁꯤ ꯐꯨꯝꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯋꯥꯈꯜ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕꯗꯨ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ, ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯉꯥꯛꯄꯤꯔꯣ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯉꯥꯛꯄꯤꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯇꯨꯡ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕꯗꯣ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕꯁꯤꯗꯤ ꯏꯀꯥꯏꯕ ꯍꯦꯟꯃꯟꯗꯅ ꯃꯍꯥꯛꯇꯤ ꯃꯌꯨꯝꯗꯁꯨ ꯄꯥꯛꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯃꯌꯨꯝꯗ ꯄꯥꯛꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯏꯁꯥꯗ ꯑꯁꯦꯡꯕ ꯊꯣꯛꯄ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ ꯋꯥꯆꯦꯞ ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫